ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯔꯨꯆꯤꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯏꯄꯥꯒꯤ ꯊꯣꯏꯕꯤ, ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯤ ꯄꯦꯄꯦ ꯊꯣꯛꯆꯣꯝ꯫ ꯑꯗꯨꯉꯩ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯄꯤꯛꯄ ꯀꯥꯅꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗꯅꯤ ꯊꯣꯏꯕꯤꯗꯣ ꯃꯁꯥ ꯄꯨꯝꯕ ꯇꯥꯁꯤꯟꯗꯨꯅ ꯇꯨꯝꯂꯤ꯫ ꯃꯇꯧꯗꯣ ꯃꯪꯂꯥꯛꯅꯕ ꯑꯃꯒꯨꯝꯁꯨ ꯃꯥꯜꯂꯤ꯫ ꯃꯁꯥꯗꯣ ꯊꯛ ꯊꯛ ꯅꯤꯛꯂꯤ, ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯜꯂꯤ꯫ ꯕꯥꯕꯥ ꯃꯇꯧꯗꯨꯗ ꯃꯥꯒꯤ ꯅꯥꯀꯜ ꯑꯣꯏꯔꯝꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯤ ꯃꯇꯥ ꯁꯦꯅꯨꯗꯣ ꯃꯤꯀꯞ ꯁꯠ ꯊꯣꯛꯂꯛꯏ꯫ ꯄꯥꯈꯠꯅ ꯐꯨ ꯍꯧꯒꯠꯇꯨꯅ ꯊꯣꯏꯕꯤꯒꯤ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯄꯤꯔꯛꯏ꯫ ꯊꯣꯏꯕꯤ ꯇꯥꯕ꯭ꯔꯣ? ꯃꯤꯠ ꯑꯝꯇ ꯄꯥꯡꯉꯨꯁꯦ꯫ ꯊꯣꯏꯕꯤ ꯑꯗꯨꯝꯅ ꯁꯦꯅꯨꯅ ꯍꯧꯗꯣꯛꯂꯛꯑꯕꯅꯤꯅ ꯃꯃꯤꯠꯇꯣ ꯇꯞꯅ ꯄꯥꯡꯂꯛꯏ꯫ ꯃꯁꯥꯗꯣ ꯍꯨꯃꯥꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯦꯅꯨꯅ, ꯉꯁꯤꯁꯨ ꯑꯃꯨꯛ ꯇꯧꯔꯦ ꯅꯪꯒꯤꯗꯣ꯫ ꯊꯣꯏꯕꯤ ꯄꯥꯎꯈꯨꯝꯗꯤ ꯄꯤꯔꯛꯇꯦ, ꯃꯉꯛꯇ ꯑꯣꯏꯅ ꯇꯞꯅ ꯅꯣꯝꯂꯛꯏ꯫ ꯃꯇꯧꯗꯨꯗ ꯁꯦꯅꯨꯁꯨ ꯈꯪꯂꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯏꯁꯤꯡ ꯂꯧꯔꯨꯒꯦꯀꯣ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯦꯅꯨ ꯄ꯭ꯔꯞ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯗꯨꯅ ꯏꯁꯤꯡ ꯂꯧꯕ ꯆꯠꯈꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯁꯦꯅꯨꯅ ꯏꯁꯤꯡ ꯄꯨꯔꯛꯇꯨꯅ ꯊꯣꯏꯕꯤꯕꯨ ꯄꯤꯊꯛꯂꯕ ꯃꯇꯨꯡ ꯁꯦꯅꯨꯅ ꯇꯞꯅ, "ꯅꯣꯡꯁꯨ ꯉꯥꯟꯗꯧꯔꯦ, ꯉꯥꯏꯍꯥꯛ ꯇꯨꯝꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯈꯤꯁꯦ"꯫ ꯊꯣꯏꯕꯤꯅ, "ꯍꯣꯏ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯑꯃꯨꯛ ꯇꯞꯅ ꯍꯤꯞꯊꯈ꯭ꯔꯦ꯫ ꯁꯦꯅꯨꯗꯤ ꯍꯦꯛ ꯍꯤꯞꯄꯒ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤꯗꯤ ꯇꯨꯝꯕ ꯌꯥꯗ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯑꯁꯨꯝꯅ ꯁꯣꯟꯖꯩ, "ꯕꯥꯕꯥ, ꯅꯪꯗꯤ ꯅꯆꯥ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯥ? ꯀꯔꯤꯒꯤꯅꯣ ꯄꯥꯕꯅ ꯅꯆꯥ ꯑꯩꯒꯤ ꯅꯥꯛꯇ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯇꯕ? ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯥ ꯄꯥꯕ? ꯏꯃꯥꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯁꯨ ꯄꯥꯕꯗꯤ ꯑꯩꯕꯨ ꯊꯥꯗꯣꯛꯂꯣꯏ, ꯑꯩꯒ ꯄꯨꯟꯅ ꯂꯩꯅꯤ ꯍꯥꯏꯈꯤꯕꯗꯣ ꯄꯥꯕ ꯅꯪꯕꯨ ꯀꯥꯎꯔꯕ꯭ꯔꯥ?" ꯑꯁꯣꯝꯅ ꯑꯍꯤꯡꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯇꯝꯗꯤ ꯁꯨꯝ ꯆꯠꯈꯤ꯫ ꯊꯣꯏꯕꯤꯁꯦ ꯃꯍꯥꯛꯅ ꯆꯍꯤ ꯅꯧꯔꯤꯉꯩ ꯆꯍꯤ 7-9 ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯃꯄꯥ ꯆꯥꯎꯔꯦꯟꯅ ꯄꯨꯔꯛꯇꯨꯅ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯑꯉꯥꯡꯁꯤꯡꯒꯤ ꯂꯩꯐꯝ ꯁꯪꯂꯦꯟ ꯑꯁꯤꯗ ꯊꯝꯂꯝꯕꯅꯤ꯫ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯆꯥꯗꯁꯨ ꯍꯥꯏꯔꯝꯈꯤꯕꯅꯤ, ꯃꯍꯥꯛ ꯑꯃꯨꯛ ꯂꯥꯛꯈꯤꯅꯤ ꯃꯆꯥꯕꯨ ꯂꯧꯕ ꯍꯥꯏꯗꯨꯅ꯫ ꯊꯣꯏꯕꯤꯁꯨ ꯃꯄꯥꯕꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ ꯍꯥꯏꯗꯨꯅ ꯉꯥꯏꯖꯔꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯇꯗꯤ ꯂꯥꯛꯄ ꯀꯧꯕ ꯂꯩꯇꯦ꯫ ꯊꯣꯏꯕꯤꯒꯤ ꯃꯁꯥꯒꯤ ꯆꯍꯤ 24 ꯍꯥꯏꯔꯛꯂꯕ ꯑꯁꯤ ꯐꯥꯎꯕꯗ ꯍꯌꯦꯡꯗ ꯉꯥꯏꯔꯤ 25 ꯍꯥꯏꯒꯗꯕ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯊꯣꯏꯕꯤꯗꯣ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯁꯪꯂꯦꯟ ꯑꯗꯨꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕꯤ ꯃꯅꯦ ꯊꯔꯣꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ, "ꯏꯅꯦ"꯫ ꯊꯔꯣ ꯃꯍꯥꯛꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ, "ꯑꯍꯩꯃꯥ, ꯊꯣꯏꯕꯤ, ꯅꯦꯅꯦ ꯁꯤꯗ ꯂꯩꯅꯦ, ꯀꯩ ꯍꯥꯏꯒꯦ ꯅꯪꯕꯣ?" "ꯅꯦꯅꯦ, ꯑꯩꯒꯤ ꯄꯥꯕꯗꯣ ꯉꯁꯤꯁꯨ ꯂꯥꯛꯇꯕ꯭ꯔꯥ? ꯃꯆꯥ ꯑꯩꯕꯨ ꯎꯅꯕ?" ꯊꯔꯣ ꯊꯣꯏꯕꯤꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯇꯧꯔꯝꯂꯤꯕ ꯊꯕꯛꯇꯣ ꯆꯞ ꯂꯦꯞꯇꯨꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯤ, "ꯊꯣꯏꯕꯤ, ꯅꯪꯕꯨ ꯑꯗꯨꯒꯤ ꯋꯥꯍꯪꯗꯣ ꯅꯦꯅꯦꯗ ꯍꯪꯂꯅꯨꯅꯦ꯫ ꯅꯦꯅꯦ, ꯅꯪꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗꯣ ꯉꯁꯤꯁꯨ ꯂꯩꯇꯦꯅꯦ꯫ ꯅꯪꯅ ꯑꯗꯨꯝꯅ ꯅꯨꯡꯇꯤꯒꯤ ꯍꯦꯛ ꯍꯪꯕꯁꯤꯗ ꯅꯦꯅꯦ ꯇꯧꯐꯝ ꯈꯪꯗꯦꯅꯦ꯫ ꯅꯪꯒꯤ ꯋꯥꯍꯪꯗꯣ ꯑꯃꯨꯛ ꯍꯪꯂꯛꯀꯅꯤ ꯈꯟꯕꯗ ꯅꯦꯅꯦꯁꯦ ꯏꯁꯥ ꯂꯥꯏꯃꯟ ꯑꯣꯏꯔꯦ." ꯊꯣꯏꯕꯤꯗꯣ ꯊꯔꯣꯒꯤ ꯋꯥꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯉꯁꯤꯁꯨ ꯃꯃꯥꯏꯗꯣ ꯇꯞꯅ ꯂꯨꯞꯊꯈꯤ꯫ ꯊꯔꯣꯗꯤ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯔꯤ, "ꯑꯗꯨꯕꯨꯅꯦ, ꯅꯦꯅꯦꯒꯤ ꯋꯥꯁꯦ ꯊꯥꯖꯧ, ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯪꯅꯅꯦ ꯅꯪꯒꯤ ꯄꯥꯕꯕꯨ ꯎꯅꯖꯕ ꯐꯪꯈꯤꯒꯅꯤꯀꯣ." "ꯑꯍꯣꯏ ꯅꯦꯅꯦ." ꯋꯥꯍꯩ ꯑꯁꯤꯈꯛ ꯍꯥꯏꯔꯝꯗꯨꯅ ꯊꯣꯏꯕꯤꯗꯣ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯃꯥꯏꯗꯣ ꯂꯩꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯆꯠꯈꯤꯕꯗ ꯊꯔꯣꯗꯣ ꯅꯨꯡꯉꯥꯏꯇꯅ ꯃꯆꯤꯟꯗ ꯇꯞꯅ ꯑꯁꯨꯝꯅ ꯁꯣꯟꯖꯍꯧꯏ, "ꯊꯣꯏꯕꯤ, ꯅꯦꯅꯦꯁꯨ ꯈꯪꯗ꯭ꯔꯦ ꯏꯃꯧꯗ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ꯫ ꯅꯇꯧ ꯑꯁꯤꯁꯨꯅꯦ ꯅꯦꯅꯦ ꯌꯦꯡꯕ ꯉꯝꯗꯦ꯫ ꯅꯪꯅ ꯅꯪꯒꯤ ꯄꯥꯕꯕꯨ ꯂꯥꯛꯄ ꯀꯌꯥꯗ ꯋꯥꯅ ꯉꯥꯏꯖꯔꯤꯕ ꯅꯦꯅꯦꯁꯨ ꯈꯪꯗꯕ ꯅꯠꯇꯦ꯫ ꯅꯦꯅꯦꯅ ꯂꯣꯏꯅ ꯈꯪꯏ, ꯅꯦꯅꯦꯅꯦ ꯄꯨꯝꯅꯃꯛ ꯈꯪꯏ, ꯅꯦꯅꯦꯒꯤ ꯊꯣꯏꯕꯤ." ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯁꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯃꯛ ꯆꯠꯈꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯊꯣꯏꯕꯤꯅ ꯃꯄꯥꯕꯨꯗꯤ ꯑꯗꯨꯃꯛ ꯂꯥꯛꯄ ꯉꯥꯏꯖꯔꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯁꯨ ꯊꯔꯣꯗꯣ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯊꯣꯏꯕꯤ, ꯅꯪꯕꯨ ꯀꯩꯗꯧꯔꯝꯃꯤꯅꯣ?" ꯊꯣꯏꯕꯤ ꯃꯈꯨꯠꯇꯨꯅ ꯐꯤꯗꯣ ꯈꯔ ꯄꯥꯏꯗꯨꯅ ꯃꯅꯦ ꯊꯔꯣꯒꯤ ꯄꯥꯎꯈꯨꯝꯗꯨ ꯄꯤꯔꯛꯏ, "ꯅꯦꯅꯦ, ꯐꯤꯁꯤꯡꯁꯦ ꯁꯨꯔꯨꯒꯦ ꯇꯧꯕꯅꯤ." "ꯑꯣ, ꯑꯗꯣ
ꯅꯪꯕꯨ ꯍꯜꯂꯛꯑꯒ ꯑꯣꯏꯅ ꯆꯨꯕ ꯌꯥꯗ꯭ꯔꯣ? ꯅꯦꯅꯦꯒꯤꯅꯦ ꯄꯣꯠ ꯑꯃꯇ ꯁꯦꯅꯨ ꯅꯈꯣꯏ ꯑꯅꯤ ꯀꯩꯊꯦꯜꯗꯒꯤ ꯑꯃꯨꯛꯇ ꯂꯩꯔꯨꯒꯦꯔꯣ? ꯌꯥꯒꯗ꯭ꯔꯣ? ꯍꯣꯏ ꯅꯦꯅꯦ, ꯌꯥꯅꯤꯌꯦ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤꯅꯦ ꯅꯪꯁꯨ ꯁꯦꯅꯨꯗ ꯍꯥꯏꯔꯒꯅꯦ ꯂꯣꯏꯁꯤꯜꯂꯣ꯫ ꯅꯦꯅꯦꯁꯨꯅꯦ ꯁꯦꯟꯗꯣ ꯂꯧꯊꯣꯛꯂꯨꯈꯤꯒꯦ, ꯑꯗꯨꯒ ꯂꯩꯒꯗꯕ ꯄꯣꯠꯇꯨꯁꯨꯅꯦ ꯍꯥꯏꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯔꯣꯁꯨ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯁꯨ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯤꯁꯤꯡꯗꯣ ꯄꯨꯂꯞ ꯄꯨꯁꯤꯜꯂꯛꯇꯨꯅ ꯀꯥꯗ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯃꯇꯧꯗꯨ ꯎꯕꯗ ꯁꯦꯅꯨꯅ ꯉꯛꯅ ꯀꯩꯅꯣ ꯊꯣꯏꯕꯤ? ꯐꯤꯁꯤꯡꯗꯣ ꯁꯨꯅꯤ ꯍꯥꯏꯅ ꯄꯨꯊꯣꯛꯈ꯭ꯔꯒ ꯑꯃꯨꯛ ꯄꯨꯁꯜꯂꯛꯏꯁꯤꯅ ꯀꯩꯗꯧꯔꯒꯦ? ꯊꯣꯏꯕꯤꯗꯣ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯣꯏꯁꯤꯜꯂꯣ, ꯀꯩꯊꯦꯜꯗ ꯆꯠꯂꯨꯁꯦ꯫ ꯀꯩꯗꯧꯕ? ꯅꯦꯅꯦꯅ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯔꯨꯅꯕ ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯑꯅꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯑꯃꯗꯤ ꯁꯦꯅꯨꯗꯣ ꯃꯈꯣꯏ ꯑꯅꯤ ꯀꯩꯊꯦꯜ ꯇꯝꯅ ꯂꯥꯛꯇꯨꯅ ꯊꯔꯣꯅ ꯍꯥꯏꯔꯛꯄ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯁꯨꯝ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯣ ꯅꯥꯀꯜ ꯑꯣꯏꯔꯞꯅ ꯉꯁꯥꯏꯗꯒꯤ ꯄꯥꯔꯤ ꯑꯃꯗꯤ ꯊꯧꯕ ꯃꯈꯣꯏ ꯑꯅꯤꯅ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯂꯤ꯫ ꯄꯥꯔꯤꯁꯨ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯊꯧꯕꯗ ꯍꯥꯏꯔꯞ ꯌꯦꯡꯂꯛꯏ꯫ ꯃꯇꯧꯗꯨ ꯎꯕꯗ ꯃꯆꯤꯟꯗ ꯇꯝꯅ ꯁꯨꯝꯅ ꯁꯣꯟꯖꯩ꯫ ꯀꯩꯅꯣ ꯃꯁꯤꯅ ꯑꯃꯨꯛ ꯑꯩꯒꯥꯁꯦ ꯑꯃꯨꯛ ꯄꯥꯝꯁꯤꯜꯂꯛꯏꯖꯥꯠꯂꯥ? ꯑꯃꯨꯛꯁꯨ ꯈꯣꯟꯖꯦꯜꯗ ꯍꯧꯔꯞꯅ ꯀꯧꯔꯛꯏ꯫ ꯊꯧꯕ, ꯊꯧꯕ! ꯊꯧꯕ ꯃꯆꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯑꯁ ꯀꯩꯅꯣꯍꯦ, ꯇꯞꯅ ꯀꯧꯕ ꯌꯥꯗ꯭ꯔꯣ? ꯑꯩ ꯅꯥꯁꯤ ꯄꯪꯗꯤꯌꯦ꯫ ꯀꯥꯔꯟ ꯑꯃꯨꯛꯅꯦ ꯉꯥꯡ ꯂꯩꯔꯅꯨ꯫ ꯀꯔꯝꯕꯅꯣꯕ ꯅꯪꯅ ꯄꯥꯝꯃꯤꯁꯦ? ꯊꯧꯕꯅ ꯑꯃ ꯑꯁꯪꯕ ꯁꯦꯠꯄꯁꯦ꯫ ꯉꯥꯏꯈꯣ, ꯅꯪꯅ ꯑꯗꯨ ꯍꯪꯂꯤꯗꯨꯗꯤ ꯀꯩꯒꯤꯅꯣ? ꯑꯩꯅ ꯈꯜꯂꯤꯁꯦ ꯅꯪ ꯈꯪꯂꯤꯕ꯭ꯔꯕ? ꯏꯕꯥꯅꯤꯅꯦ ꯍꯟꯗꯛꯁꯨ ꯃꯥꯟꯅꯔꯕ꯭ꯔꯕ ꯅꯨꯄꯤꯒꯤ ꯃꯇꯥꯡꯁꯤꯗ? ꯄꯥꯔꯤ ꯁꯣꯔꯗꯣ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯃꯥꯟꯅꯗ꯭ꯔꯦ꯫ ꯅꯨꯄꯤꯒꯤ ꯃꯇꯥꯡꯁꯤꯃꯗꯤꯅꯦ ꯑꯩꯅ ꯈꯜꯂꯤꯁꯤꯅ ꯑꯃꯁꯦ, ꯍꯤꯒꯣꯛ ꯁꯦꯠꯄꯁꯦ꯫ ꯁꯣꯝꯗꯁꯨ ꯊꯣꯏꯕꯤ ꯑꯁꯨꯝ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯣ ꯂꯩꯔꯝꯕꯗꯒꯤ ꯃꯁꯥꯗꯣ ꯆꯞꯌꯨꯡꯅ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯃꯇꯧꯗꯨꯗ ꯁꯦꯅꯨꯅ ꯊꯣꯏꯕꯤ ꯀꯩꯗꯧꯔꯒꯦ? ꯊꯣꯏꯕꯤ ꯁꯦꯅꯨꯅ ꯍꯥꯏꯔꯤꯕꯗꯣ ꯇꯥꯗꯦ, ꯑꯗꯨꯃꯛ ꯃꯃꯥꯡꯗ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯤꯠꯂꯨ ꯑꯅꯤꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯄꯤꯔꯥꯡꯅ ꯊꯨꯝꯍꯠꯂꯛꯏ꯫ ꯁꯦꯅꯨ ꯊꯣꯏꯕꯤꯒꯤ ꯃꯇꯧꯗꯨꯗ ꯃꯍꯥꯛꯁꯨ ꯃꯥꯡꯗ ꯌꯦꯡꯂꯛꯏ꯫ ꯎꯔꯦ, ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯃꯄꯥꯗ ꯄꯣꯠꯐꯝ ꯑꯗꯣꯝꯗ ꯌꯣꯜꯂꯤꯕ ꯂꯥꯏ ꯐꯤꯗꯤꯕꯤ ꯃꯆꯥꯗꯣ ꯂꯩꯅꯕ ꯅꯤꯡꯉꯥꯏ ꯇꯧꯖꯔꯤꯕꯗꯣ꯫ ꯃꯄꯥꯗꯨꯅ ꯑꯃꯨꯛꯁꯨ ꯃꯆꯥꯕꯨ ꯄꯣꯠꯐꯝ ꯑꯗꯨꯗꯒꯤ ꯄꯨꯊꯣꯛꯈꯤꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯊꯣꯏꯕꯤ ꯌꯦꯡꯅ ꯌꯦꯡꯅꯁꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯗꯨꯉꯩ ꯃꯄꯥꯒ ꯄꯨꯟꯅ ꯀꯩꯊꯦꯜꯗ ꯂꯥꯛꯈꯤꯕꯗꯣ ꯇꯧꯈꯤꯕꯅꯤ ꯃꯍꯥꯛꯁꯨ꯫ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯨꯝꯅ ꯃꯄꯥꯗ ꯂꯥꯏ ꯐꯤꯗꯤꯕꯤ ꯂꯩꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ꯫ ꯁꯣꯝꯗ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏꯒꯤ ꯃꯇꯧ ꯌꯦꯡꯂꯤꯕ ꯄꯥꯔꯤꯅ ꯀꯩꯅꯣ ꯑꯩꯒꯤꯁꯤꯅ ꯎꯌꯨꯡꯗꯧꯅ ꯌꯨꯡꯉꯒ ꯂꯦꯞꯄꯒ ꯃꯃꯤꯠꯀꯥꯁꯦ ꯃꯄꯤ ꯏꯔꯥꯒ ꯆꯦꯟꯗꯅ ꯂꯩꯔꯤꯁꯤꯅ ꯀꯩꯒꯤꯅꯣ? ꯃꯁꯤꯕꯨ ꯀꯔꯤ ꯅꯤꯡꯕ ꯊꯨꯡꯗꯕ ꯂꯩꯔꯖꯥꯠꯅꯣ? ꯃꯇꯧꯁꯦ ꯑꯩꯗꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯃꯤ꯫ ꯁꯨꯝꯅꯦ ꯅꯨꯡꯁꯤꯕꯁꯦ ꯍꯦꯟꯒꯠꯂꯛꯏꯕ ꯀꯩꯅꯣꯝ ꯇꯧꯔꯤꯕ꯫ ꯊꯣꯏꯕꯤꯁꯨ ꯃꯄꯥ ꯃꯆꯥꯗꯨꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯝꯕꯗꯒꯤ ꯄꯔꯞ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯑꯇꯞꯄ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ꯫ ꯑꯝꯇ ꯉꯥꯏꯈꯣ ꯏꯕꯣ꯫ ꯅꯨꯄꯥꯗꯣ ꯃꯆꯥꯕꯨ ꯆꯤꯡꯂꯝꯕꯗꯣ ꯆꯞ ꯂꯦꯞꯇꯨꯅ ꯏꯕꯦꯝꯃ ꯀꯔꯤ ꯍꯥꯏꯒꯦ? ꯑꯉꯥꯡꯁꯤꯅ ꯄꯥꯝꯂꯤꯕ ꯂꯥꯏꯙꯤꯁꯦ ꯅꯆꯟꯅ ꯂꯩꯕꯤꯔꯒꯦ꯫ ꯏꯕꯦꯝꯃ ꯌꯥꯅꯤꯗ, ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯑꯁꯨꯝ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯌꯨꯝ ꯌꯧꯕꯒꯅꯦ ꯑꯗꯨꯝ ꯀꯥꯎꯈ꯭ꯔꯗꯕꯅꯤ, ꯌꯥꯔꯅꯤꯗ ꯂꯩꯔꯕꯁꯨ꯫ ꯑꯉꯥꯡꯗꯣ ꯃꯄꯥꯒꯤ ꯋꯥꯗꯨꯗ ꯁꯥꯎꯔꯞ ꯀꯞꯂꯝꯕꯗꯨ ꯂꯦꯞꯂꯒ ꯄꯥꯕ, ꯃꯤ ꯅꯦꯅꯦ ꯐꯖꯕꯤꯁꯤꯅ ꯂꯩꯕꯤꯒꯦ ꯍꯥꯏꯔꯒ ꯀꯩꯒꯤꯅꯣ ꯌꯥꯔꯅꯤ ꯍꯥꯏꯗꯣ? ꯄꯥꯕꯅꯁꯨ ꯂꯩꯕꯤꯕ ꯅꯠꯇꯕ ꯃꯤꯅ ꯂꯩꯕꯤꯒꯦ ꯍꯥꯏꯔꯒ꯫ ꯊꯣꯏꯕꯤ ꯑꯉꯥꯡꯗꯨꯒꯤ ꯋꯥꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯨꯄꯥꯗꯨꯗ ꯌꯦꯡꯗꯨꯅ ꯏꯕꯣ ꯅꯆꯟꯒꯤꯅꯦ ꯈꯨꯗꯣꯜꯅꯤ ꯈꯟꯕꯤꯌꯨ, ꯂꯥꯏꯙꯤꯁꯤꯃꯗꯤ ꯑꯩꯅ ꯂꯩꯖꯔꯝꯂꯒꯦ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯤꯅ ꯅꯝꯗꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯂꯥꯏ ꯐꯤꯗꯤꯕꯤꯗꯨ ꯂꯩꯕꯤꯔꯦ꯫ ꯊꯧꯕ ꯃꯈꯣꯏꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯄꯥꯔꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤ ꯗꯥꯎꯁꯤꯗꯤ ꯊꯤꯕꯣꯠꯇ ꯐꯝꯃꯦ꯫ ꯑꯩꯒꯤꯁꯤꯗꯤ ꯈꯔ ꯑꯗꯨ ꯄꯨꯛꯆꯦꯟ ꯄꯤꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯅꯪꯒꯤꯁꯤꯅ ꯃꯤꯅꯨꯡꯁꯤ ꯌꯥꯝꯅ ꯆꯥꯎꯏ꯫ ꯀꯜꯂꯛꯆꯩꯗ ꯏꯇꯥꯎ ꯅꯪꯒꯤꯁꯦ꯫ ꯑꯩꯅꯒꯅꯦ ꯈꯛ ꯍꯧꯕꯁꯤꯗꯤ ꯌꯥꯝꯅ ꯂꯥꯟꯗꯧꯔꯤ꯫ ꯄꯥꯔꯤ ꯊꯧꯕꯒꯤ ꯋꯥꯗꯣ ꯑꯁꯨꯝ ꯇꯥꯔꯝꯕꯗꯒꯤ ꯁꯦꯠ ꯂꯥꯎꯅ ꯊꯧꯕꯒꯤ ꯂꯨꯈꯝꯗꯨꯗ ꯊꯥꯖꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯣꯏ ꯅꯃꯤꯠ ꯀꯥꯔꯅꯦ ꯆꯠꯀꯦ ꯈꯟꯒꯅꯨ꯫ ꯑꯁꯤꯗꯤ ꯑꯩꯒꯤ ꯄꯥꯔꯤ ꯑꯩꯅ ꯈꯟꯕꯕꯨ ꯂꯦꯝꯅꯅꯦ ꯃꯥꯡꯉꯦ ꯍꯥꯏꯕ꯭ꯔꯣ? ꯑꯗꯨꯒ ꯅꯪꯅ ꯑꯃꯁꯦ ꯇꯥꯔꯤꯁꯤꯅ ꯃꯥꯟꯅꯕ ꯆꯥꯛꯇꯥꯃꯤꯟꯅꯩ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ꯫ ꯊꯧꯕꯅ ꯅꯪꯒꯤꯗꯨꯗꯤ ꯈꯖꯤꯛꯇ ꯅꯠꯇꯦꯅꯦ, ꯐꯖꯅ ꯐꯖꯗꯦꯍꯦ꯫ ꯅꯪ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯉꯥꯡꯗꯅ ꯂꯩꯍꯧꯔꯨꯀꯣ꯫ ꯑꯩꯗꯤ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯕ ꯆꯠꯂꯦ꯫ ꯃꯌꯨꯝꯅꯦ ꯈꯪꯍꯧꯗꯕ ꯌꯥꯗꯦ꯫
ꯑꯁꯨꯝꯅ ꯄꯥꯔꯤ ꯑꯃꯗꯤ ꯊꯧꯕ ꯃꯈꯣꯏ ꯑꯅꯤ ꯑꯗꯣ ꯊꯣꯏꯕꯤ ꯑꯃꯗꯤ ꯁꯦꯅꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯨꯡ ꯑꯁꯨꯝ ꯏꯜꯂꯛꯄꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯁꯪꯂꯦꯟ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯤ꯫ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯆꯠꯈꯤꯕꯗꯣ ꯎꯍꯧꯔꯒ ꯄꯥꯔꯤꯅ ꯃꯣꯏꯗꯤ ꯑꯁꯤꯗꯒꯤ ꯑꯣꯏꯔꯦ, ꯁꯪꯂꯦꯟꯁꯤꯗꯒꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯣꯗꯨꯅ ꯂꯩꯖꯍꯧꯏ꯫ ꯃꯇꯝꯗꯤ ꯁꯨꯝ ꯆꯠꯈꯤ, ꯊꯥ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯄꯥꯔꯤ, ꯊꯣꯏꯕꯤ ꯑꯃꯗꯤ ꯊꯧꯕ ꯁꯦꯅꯨ ꯃꯈꯣꯏ ꯃꯔꯤꯁꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯃꯣꯏ ꯇꯤꯟꯅꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤꯅ ꯃꯄꯥꯕꯨ ꯉꯥꯏꯖꯕꯗꯤ ꯂꯦꯞꯂꯝꯗꯦ꯫ ꯅꯨꯃꯤꯠꯁꯦ ꯊꯣꯏꯕꯤꯒꯤ ꯆꯍꯤ 15 ꯃꯄꯨꯡ ꯐꯥꯕ ꯅꯨꯃꯤꯠꯅꯤ꯫ ꯁꯦꯅꯨꯗꯤ ꯌꯥꯝꯅ ꯉꯟꯅ ꯊꯣꯏꯕꯤꯕꯨ ꯍꯧꯗꯣꯛꯂꯝꯕ ꯍꯧꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯗꯤ ꯑꯗꯨꯃꯛ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯊꯣꯏꯕꯤꯗꯣ ꯑꯗꯨꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯉꯩ ꯑꯗꯨꯗ ꯃꯥꯒꯤ ꯃꯁꯥ ꯄꯨꯝꯕꯗꯣ ꯏꯁꯤꯡꯅ ꯖꯣꯝ ꯂꯥꯎꯅ ꯍꯩꯖꯤꯜꯂꯛꯈꯤꯕ꯫ ꯃꯍꯥꯛ ꯃꯁꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ꯫ ꯃꯆꯤꯟꯗꯁꯨ ꯈꯪꯍꯥꯏ ꯍꯩꯗꯣꯛꯈꯤ꯫ "ꯏꯃꯥ, ꯀꯅꯥꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯆꯨꯝ ꯆꯥꯗꯕ ꯊꯕꯛ ꯇꯧꯔꯤꯁꯦ ꯑꯌꯨꯛꯁꯤꯗ? ꯅꯀꯣꯛꯇꯣ ꯊꯨꯒꯥꯏꯅꯤꯀꯣ!" ꯑꯃꯨꯛꯁꯨ ꯑꯉꯛꯄ ꯁꯛꯐꯝꯅ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯃꯇꯥ ꯁꯦꯅꯨꯗ ꯌꯦꯡꯗꯨꯅ, ꯁꯦꯅꯨ, ꯀꯩꯅꯣ ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯑꯌꯨꯛꯁꯤꯗ ꯅꯪ ꯀꯔꯤ ꯆꯥꯁꯤꯜꯂꯨꯔꯒꯦ? ꯇꯨꯝꯕ ꯍꯧꯗꯣꯛꯄꯕꯨ ꯁꯨꯃꯥꯏꯅ ꯀꯅꯥꯅ ꯍꯧꯗꯣꯛꯅꯒꯦꯕ? ꯅꯪꯁꯦ ꯑꯩ ꯁꯨꯝ ꯂꯩꯃꯤꯟꯅꯕ ꯀꯤꯁꯜꯂꯛꯑꯦꯕꯨ." ꯁꯦꯅꯨ ꯅꯣꯛꯅꯤꯡꯕ ꯈꯥꯡꯖꯤꯜꯂꯒ "ꯐꯃꯨꯡꯗꯅꯦ ꯑꯗꯨꯝ ꯍꯛꯆꯥꯡꯗꯣ ꯁꯦꯡꯗꯣꯛꯂꯕꯅꯤꯅ ꯅꯐꯤꯗꯣ ꯍꯣꯡꯉꯨꯔꯣ, ꯑꯗꯨꯒ ꯅꯦꯅꯦꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯣ꯫ ꯅꯦꯅꯦꯅ ꯅꯪꯕꯨ ꯉꯥꯏꯍꯧꯔꯤꯕꯅꯤ꯫ ꯑꯗꯨꯒꯅꯦ ꯑꯩꯅ ꯉꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯏꯅꯤ, ꯑꯗꯨꯁꯨ ꯑꯩꯒꯤ ꯏꯇꯥꯅ ꯃꯁꯥꯒꯤ ꯆꯍꯤ 15 ꯃꯄꯨꯡ ꯐꯥꯕꯒꯤ꯫ ꯈꯪꯉꯦꯀꯣ, ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯅ ꯂꯧꯔꯛꯀꯅꯨ, ꯑꯩ ꯊꯣꯛꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯦꯅꯨꯗꯣ ꯃꯍꯥꯛꯅ ꯏꯁꯤꯡ ꯄꯨꯁꯜꯂꯛꯏꯕ ꯕꯥꯇꯤꯜ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯈꯤ꯫ ꯊꯣꯏꯕꯤ ꯁꯦꯅꯨꯅ ꯍꯥꯏꯔꯝꯂꯤꯕꯁꯤꯡ ꯑꯗꯨ ꯇꯥꯔꯒ ꯇꯔꯪ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯃꯤꯀꯨꯞ ꯐꯥꯗꯦ꯫ ꯀꯥꯗꯒꯤ ꯊꯣꯛꯈꯤꯕꯗ ꯉꯥꯏꯔꯤꯕꯤ ꯁꯦꯅꯨ ꯑꯗꯣ ꯑꯃꯨꯛ ꯐꯠ ꯂꯥꯎꯅ ꯃꯉꯛꯇꯣ ꯍꯥꯏꯔꯞ ꯂꯤꯁꯜꯂꯛꯇꯨꯅ ꯃꯌꯥꯗꯣ ꯏꯍꯤ ꯍꯤꯒꯠꯂꯒ ꯍꯥꯏꯔꯛꯏ, "ꯑꯇꯣꯞꯄ ꯐꯃꯨꯡꯗꯣ ꯑꯃꯨꯛ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯗꯅ ꯂꯩꯔꯅꯣ, ꯊꯦꯡꯉꯕꯅꯤꯀꯣ꯫ ꯑꯗꯨꯝ ꯊꯅꯝꯃꯣ, ꯍꯣꯔꯦꯟꯅꯦ ꯅꯦꯅꯦꯅ ꯑꯉꯥꯡꯁꯤꯡꯗꯅꯦ ꯇꯧꯍꯟꯒꯦꯅ ꯍꯥꯏꯕꯅꯤ, ꯅꯪꯗ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯑꯣ ꯍꯥꯏꯍꯧꯕꯅꯤꯀꯣ." ꯊꯣꯏꯕꯤ ꯃꯁꯥꯗꯣ ꯏꯉꯥꯎ ꯉꯥꯎꯏ, ꯋꯥꯈꯜꯗꯁꯨ ꯁꯨꯝ ꯍꯥꯏꯔꯤ, "ꯀꯩꯅꯣ ꯉꯁꯤ ꯃꯥꯅ ꯇꯧꯔꯤꯁꯤꯡꯁꯤꯕꯣ? ꯑꯁꯤꯕꯨ ꯉꯥꯎꯔꯤ ꯖꯥꯠꯂꯕ? ꯑꯩꯕꯨ ꯉꯜꯂꯤꯉꯩꯁꯤꯗ ꯑꯃꯥꯏꯕꯤꯔ ꯃꯥꯏꯕꯔ ꯑꯃ ꯇꯥꯟꯅꯍꯧꯕꯅ ꯐꯒꯗꯧꯔꯤꯕ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ?" ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯊꯣꯏꯕꯤ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯗꯨꯅ ꯃꯅꯦ ꯊꯔꯣꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯁꯦꯅꯨꯁꯨ ꯊꯔꯣꯒ ꯄꯨꯟꯅ ꯂꯩꯔꯝꯃꯤ꯫ ꯊꯔꯣ ꯊꯣꯏꯕꯤ ꯆꯪꯂꯛꯄ ꯎꯕꯗ ꯍꯔꯥꯎꯅ ꯀꯧꯁꯤꯜꯂꯛꯏ, "ꯊꯣꯏꯕꯤ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯅꯦꯅꯦ ꯉꯁꯥꯏꯗꯒꯤꯅꯦ ꯏꯃꯧꯕꯨ ꯉꯥꯏꯔꯤꯕꯅꯤ." ꯊꯣꯏꯕꯤ ꯆꯪꯁꯤꯜꯂꯛꯇꯨꯅ, "ꯅꯦꯅꯦ, ꯀꯩ ꯍꯥꯏꯒꯦ?" ꯊꯔꯣꯅ, "ꯅꯦꯅꯦꯁꯦ ꯉꯁꯤꯗꯤ ꯏꯃꯧꯒꯤꯅꯦ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯍꯪꯂꯛꯑꯕ ꯋꯥꯍꯪ ꯑꯗꯨꯒꯤꯅꯦ ꯄꯥꯎꯈꯨꯝꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯐꯪꯒꯗꯕ ꯋꯥꯍꯩ ꯈꯔ ꯏꯃꯧꯗ ꯍꯥꯏꯒꯦ." ꯊꯣꯏꯕꯤ ꯃꯅꯦ ꯊꯔꯣꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯄꯥꯈꯠꯄ ꯊꯛꯀꯠꯄ ꯂꯥꯡꯇꯛꯅꯕꯅ ꯃꯁꯥ ꯄꯨꯝꯕꯗꯣ ꯂꯥꯡꯒꯣꯏ ꯆꯟꯁꯤꯜꯂꯛꯏ꯫ ꯈꯧꯔꯥꯡꯅ ꯊꯔꯣꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯍꯥꯏꯗꯨꯅ ꯉꯥꯏꯖꯔꯤ꯫ ꯊꯔꯣꯁꯨ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯌꯦꯡꯉꯣꯏ, ꯅꯪꯒꯤ ꯃꯥꯡꯗ ꯅꯦꯅꯦꯅ ꯊꯝꯂꯤꯕ ꯄꯥꯛꯁꯤ ꯃꯆꯥꯁꯦ, ꯄꯥꯛꯁꯤꯁꯦ ꯅꯪꯒꯤ ꯄꯥꯕꯅ ꯅꯣꯡꯃ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯄ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗꯅꯦ ꯂꯥꯛꯇꯨꯅ ꯅꯦꯅꯦꯗ ꯁꯤꯟꯅꯔꯝꯕꯅꯤ꯫ ꯅꯪꯕꯨꯗꯤꯅꯦ ꯎꯅꯈꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨꯅꯁꯨꯅꯦ ꯑꯔꯣꯏꯕ ꯑꯣꯏꯈꯤ ꯅꯪꯒꯤ ꯄꯥꯕꯅ ꯁꯪꯂꯦꯟ ꯑꯁꯤꯗ ꯂꯥꯛꯈꯤꯕ꯫ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯀꯔꯤ ꯀꯝꯗꯧꯈ꯭ꯔꯒꯦ ꯍꯥꯏꯕ ꯅꯦꯅꯦꯁꯨ ꯈꯪꯗꯦ꯫ ꯅꯨꯃꯤꯠꯇꯨꯅ ꯑꯔꯣꯏꯕꯅꯤ ꯅꯦꯅꯦꯅ ꯅꯪꯒꯤ ꯄꯥꯕ ꯎꯈꯤꯕꯗꯣ." ꯊꯣꯏꯕꯤ ꯈꯣꯟꯖꯦꯜꯗꯣ ꯇꯅꯤꯛ ꯇꯅꯤꯛ, "ꯅꯦꯅꯦ, ꯃꯈꯥ ꯇꯥꯕꯤꯌꯨ꯫ ꯄꯥꯕꯅ ꯅꯨꯃꯤꯠꯇꯨꯗ ꯃꯆꯥ ꯑꯩꯕꯨꯗꯤ ꯍꯪꯂꯝꯕ꯭ꯔꯥ? ꯁꯪꯂꯦꯟ ꯑꯁꯤꯗ ꯂꯥꯛꯂꯝꯂꯒ ꯃꯆꯥ ꯑꯩꯕꯨ ꯎꯅꯔꯝꯗ ꯀꯔꯤꯒꯤ ꯄꯥꯕꯅ ꯍꯟꯈꯤꯕꯅꯣ? ꯄꯥꯕꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯤꯕ꯭ꯔꯥ? ꯑꯩꯕꯨ ꯎꯅꯤꯡꯗꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯦꯅꯦ?" ꯊꯔꯣꯅ, "ꯊꯣꯏꯕꯤ, ꯅꯪꯒꯤ ꯄꯥꯕꯗꯣ ꯅꯨꯃꯤꯠꯇꯨꯗ ꯃꯁꯥꯗꯣ ꯈꯔꯗꯤ ꯁꯣꯛꯆꯤꯟꯅ ꯎꯈꯤ꯫ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯁꯣꯛꯆꯤꯟꯈꯤꯕꯗꯤ ꯅꯠꯇꯦ꯫ ꯅꯨꯃꯤꯠꯇꯨꯗ ꯃꯥ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯂꯥꯛꯇꯨꯅ ꯄꯥꯛꯁꯤꯁꯦ ꯅꯪꯅ ꯆꯍꯤ 15 ꯃꯄꯨꯡ ꯐꯥꯕ ꯅꯨꯃꯤꯠꯇ ꯅꯐꯝꯗ ꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯇꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯅꯪꯕꯨꯁꯨ ꯂꯣꯟꯅ ꯅꯪꯅ ꯅꯇꯥꯁꯤꯡꯒ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯨꯗ ꯅꯪꯒꯤ ꯄꯥꯕꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯂꯦꯞꯈꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯣꯡꯐꯝ ꯈꯖꯤꯛ ꯐꯥꯎꯕ ꯂꯦꯡꯗꯅ ꯌꯦꯡꯖꯈꯤꯕꯅꯤ꯫ ꯅꯦꯅꯦꯗꯤ ꯌꯥꯝꯅ ꯍꯥꯏꯖꯈꯤ, ꯅꯪꯕꯨ ꯎꯅꯕꯤꯌꯨ, ꯅꯪꯕꯨ ꯀꯧꯕꯤꯔꯝꯃꯨ, ꯐꯝꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯧ, ꯀꯨꯏꯅ ꯂꯥꯞꯅꯔꯨꯔꯕ ꯅꯄꯥ ꯅꯆꯥ ꯄꯨꯛꯃꯦꯟ ꯄꯥꯎꯃꯦꯟꯅꯧ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯄꯥꯕꯅ ꯌꯥꯈꯤꯗ꯭ꯔꯦ꯫ ꯍꯥꯏꯔꯝꯈꯤ, ꯅꯪꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯕꯗꯤ ꯃꯥ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯄ ꯉꯝꯂꯔꯣꯏ ꯍꯥꯏꯅ꯫ ꯅꯪꯅꯁꯨ
ꯅꯪꯒꯤ ꯄꯥꯕꯒꯤ ꯇꯨꯡ ꯏꯟꯒꯦ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ ꯃꯗꯣ ꯃꯥ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯂꯣꯏ ꯍꯥꯏꯔꯛꯈꯤ ꯑꯅꯝ ꯀꯟꯅ ꯅꯪꯕꯨ ꯎꯅꯔꯝꯗꯅ ꯂꯣꯟꯅ ꯌꯦꯡꯖꯗꯨꯅ ꯑꯗꯨꯃꯛ ꯁꯪꯂꯦꯟ ꯑꯁꯤꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯛꯈ꯭ꯔꯤꯗꯣ ꯊꯣꯏꯕꯤ ꯊꯔꯣꯒꯤ ꯋꯥꯍꯩꯁꯤꯡꯗꯣ ꯇꯥꯔꯒ ꯐꯥꯖꯤꯜꯂꯤꯕ ꯃꯤꯂꯨ ꯄꯤꯔꯥꯡꯁꯤꯡ ꯑꯗꯣ ꯃꯅꯤꯡ ꯇꯝꯅ ꯆꯦꯟꯊꯔꯛꯏ ꯃꯆꯤꯟꯗꯁꯨ ꯀꯞꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯕꯥꯕꯥ ꯀꯔꯤꯒꯤ ꯅꯆꯥ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯂꯝꯗ꯭ꯔꯤꯕꯅꯣ ꯊꯃꯣꯏ ꯑꯗꯨ ꯀꯟꯕ꯭ꯔꯥ ꯄꯥꯕꯅ ꯑꯩꯅ ꯄꯥꯕ ꯂꯥꯛꯄ ꯉꯥꯏꯔꯤ ꯈꯪꯅ ꯈꯪꯅ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤ ꯅꯆꯥ ꯑꯩꯕꯨ ꯑꯁꯨꯛ ꯃꯤꯔꯥꯏꯔꯤꯕ ꯀꯔꯤꯒꯤꯅꯣ ꯕꯥꯕꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯗꯣ ꯑꯃꯨꯛꯁꯨ ꯃꯥꯡꯗ ꯂꯩꯔꯤꯕ ꯄꯥꯛꯁꯤ ꯑꯗꯨꯗ ꯇꯞꯅ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ ꯍꯦꯛ ꯌꯦꯡꯕꯗ ꯎꯔꯦ ꯂꯤꯛ ꯃꯆꯥ ꯑꯃꯅ ꯂꯩꯔꯤꯕ ꯆꯦꯊꯨꯞꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯂꯩꯔꯤꯕꯗꯣ ꯃꯍꯥꯛ ꯂꯤꯛꯇꯨ ꯇꯞꯅ ꯄꯥꯏꯈꯠꯂꯤ ꯂꯤꯛꯇꯨꯗ ꯂꯤꯛꯇꯛ ꯇꯧꯕ ꯆꯦꯊꯨꯞ ꯑꯃꯁꯨ ꯌꯦꯞꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯊꯣꯏꯕꯤ ꯆꯦꯊꯨꯞ ꯑꯗꯣ ꯇꯞꯅ ꯐꯥꯛꯇꯨꯅ ꯄꯥꯏ ꯏꯃꯥꯒꯤ ꯊꯣꯏꯕꯤ ꯂꯤꯛꯁꯦ ꯏꯃꯥꯅ ꯅꯪꯒꯤꯅꯤ ꯍꯥꯏꯗꯨꯅ ꯅꯪꯅ ꯇꯥꯏꯕꯪ ꯑꯁꯤꯗ ꯈꯣꯡꯗꯥꯔꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯁꯥꯈꯤꯕꯅꯤ ꯏꯈꯨꯠꯁꯤꯅ ꯏꯆꯥꯒꯤ ꯉꯛꯁꯝꯗ ꯂꯤꯛꯁꯤ ꯁꯤꯖꯟꯈꯤ ꯑꯗꯨꯕꯨ ꯅꯣꯡꯗꯝꯕꯅ ꯏꯃꯥꯒꯤ ꯂꯥꯏꯕꯛꯇꯗꯤ ꯊꯤꯅ ꯇꯝꯕꯤꯔꯝꯂꯦ ꯏꯃꯥ ꯏꯆꯥ ꯎꯅꯧ ꯇꯝꯂꯝꯗ꯭ꯔꯤ ꯑꯗꯨꯅ ꯏꯆꯥꯅ ꯂꯤꯛ ꯑꯁꯦ ꯏꯃꯥꯅꯤ ꯈꯟꯗꯨꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯧ ꯏꯃꯥꯒꯤ ꯊꯣꯏꯕꯤ ꯊꯣꯏꯕꯤ ꯋꯥꯍꯩꯁꯤꯡꯗꯣ ꯄꯥꯅ ꯄꯥꯅ ꯃꯈꯣꯟ ꯊꯣꯛꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯕ ꯃꯈꯩ ꯀꯞꯊꯣꯛꯂꯤ ꯁꯦꯅꯨ ꯑꯃꯗꯤ ꯊꯔꯣꯁꯨ ꯃꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗꯦ ꯃꯈꯣꯏꯁꯨ ꯊꯣꯏꯕꯤꯒ ꯆꯞ ꯃꯥꯟꯅꯅ ꯀꯞꯂꯤ ꯁꯦꯅꯨ ꯆꯪꯁꯤꯟꯗꯨꯅ ꯃꯇꯥꯕꯨ ꯀꯣꯟꯁꯤꯟꯕꯤ ꯊꯔꯣꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯊꯣꯏꯕꯤ ꯑꯗꯨꯝꯅ ꯀꯞꯇꯨꯅ ꯂꯩꯔꯅꯨ ꯑꯇꯣꯞꯄꯅꯦ ꯆꯦꯊꯨꯞꯁꯤꯡ ꯑꯗꯨꯁꯨ ꯑꯃꯨꯛ ꯌꯦꯡꯉꯨ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯅꯦꯅꯦ ꯅꯈꯣꯏꯒꯤ ꯆꯠꯅꯕ ꯁꯒꯣꯜ ꯒꯥꯔꯤ ꯑꯃ ꯍꯥꯏꯈꯤꯕꯅꯤ ꯃꯗꯣ ꯂꯥꯛꯂꯕ ꯃꯥꯜꯂꯦ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ ꯁꯦꯅꯨ ꯅꯪꯅ ꯈꯔ ꯅꯇꯥꯁꯦ ꯊꯦꯝꯖꯤꯜꯂꯨꯀꯣ ꯑꯍꯣꯏ ꯅꯦꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯔꯣ ꯊꯣꯛꯈ꯭ꯔꯦ ꯊꯔꯣꯅ ꯊꯣꯛꯈꯤꯕꯒ ꯊꯣꯏꯕꯤ ꯑꯃꯨꯛꯁꯨ ꯃꯊꯛ ꯏꯊꯪ ꯊꯪꯅ ꯂꯩꯔꯤꯕ ꯆꯦꯊꯨꯞ ꯑꯗꯣ ꯇꯞꯅ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯕ ꯍꯧꯏ ꯄꯥꯕꯒꯤ ꯊꯣꯏꯕꯤ ꯅꯪ ꯄꯥꯕꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯉꯁꯤ ꯏꯆꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯅ ꯂꯥꯛꯄꯁꯤꯗ ꯏꯆꯥꯒꯤ ꯄꯨꯟꯁꯤꯗ ꯌꯥꯏꯐꯕꯗ ꯑꯣꯏꯌꯨ ꯍꯥꯏꯗꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯕꯣꯔ ꯄꯤꯔꯤ ꯏꯄꯥ ꯈꯪꯏ ꯏꯆꯥꯅ ꯅꯄꯥ ꯑꯩꯕꯨ ꯀꯌꯥꯗ ꯎꯅꯤꯡꯂꯝꯒꯅꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯅꯪ ꯄꯥꯕꯕꯨ ꯁꯥꯎꯒꯅꯨ ꯋꯥꯔꯧꯕꯁꯨ ꯇꯧꯒꯅꯨ ꯉꯁꯤꯗꯤ ꯏꯆꯥꯒꯤ ꯅꯐꯝꯗ ꯑꯃꯠꯇ ꯂꯣꯠꯇꯅ ꯋꯥꯔꯤ ꯄꯨꯝꯕ ꯍꯥꯏꯒꯅꯤ ꯋꯥꯔꯤ ꯑꯁꯦ ꯇꯥꯔꯒ ꯏꯆꯥꯒꯤ ꯑꯁꯥꯎꯕ ꯋꯥꯔꯧꯕ ꯄꯨꯝꯕ ꯀꯣꯛꯂꯨꯀꯣ ꯊꯣꯏꯕꯤ ꯀꯞꯇꯨꯅ ꯕꯥꯕꯥ ꯁꯦꯅꯨꯅ ꯃꯈꯥ ꯄꯥꯔꯣ ꯅꯪꯒꯤ ꯄꯥꯕꯅ ꯋꯥꯔꯤ ꯍꯥꯏꯁꯦ ꯀꯔꯤꯅꯣ ꯌꯦꯡꯁꯤ ꯊꯣꯏꯕꯤ ꯃꯈꯥ ꯑꯃꯨꯛ ꯇꯞꯅ ꯄꯥꯊꯔꯦ ꯆꯠꯂꯣ ꯍꯧꯒꯠꯂꯣ ꯀꯞꯇꯨꯅ ꯂꯩꯔꯅꯨ ꯃꯇꯝꯁꯦ ꯌꯥꯝꯅ ꯊꯦꯡꯖꯤꯟꯈ꯭ꯔꯒꯅꯤ ꯍꯧꯈꯤꯕ ꯈꯪꯍꯧꯔꯣꯏꯅꯦ ꯂꯣꯏꯁꯤꯜꯂꯨꯅꯦ ꯁꯪꯂꯦꯟ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯏꯆꯥꯕꯨ ꯉꯥꯏꯗꯨꯅ ꯁꯪꯒꯣꯜ ꯒꯥꯔꯤꯗ ꯂꯩꯔꯦꯅꯦ ꯁꯒꯣꯜ ꯊꯧꯔꯤꯕ ꯅꯨꯄꯥꯗꯨꯗ ꯑꯋꯥꯡ ꯈꯨꯟꯒꯤꯅꯦ ꯆꯤꯡꯈꯨꯜ ꯑꯗꯨꯒꯤ ꯌꯨꯝ ꯇꯝꯅ ꯆꯠꯁꯤ ꯍꯥꯏ ꯌꯨꯝ ꯌꯧꯕꯒꯅꯦ ꯏꯄꯥꯒꯤ ꯄꯥꯛꯁꯤꯗ ꯌꯥꯎꯔꯤꯕ ꯈꯥꯎ ꯑꯁꯦ ꯄꯤꯔꯝꯃꯨ ꯏꯄꯥꯅ ꯁꯤꯟꯅꯔꯤꯕ ꯊꯕꯛ ꯑꯁꯦ ꯏꯆꯥꯅ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯕ ꯏꯄꯥ ꯊꯥꯖꯩ ꯑꯗꯨꯅ ꯆꯠꯂꯣ ꯏꯄꯥꯒꯤ ꯊꯣꯏꯕꯤ ꯀꯞꯂꯅꯨꯀꯣ ꯊꯣꯏꯕꯤ ꯑꯃꯗꯤ ꯁꯦꯅꯨ ꯃꯈꯣꯏ ꯑꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯂꯥꯛꯂꯤ ꯊꯔꯣꯅ ꯀꯥ ꯑꯁꯤꯗꯒꯤ ꯊꯣꯛꯂꯝꯗꯥꯏꯗ ꯁꯒꯣꯜ ꯒꯥꯔꯤ ꯂꯥꯛꯑꯦ ꯍꯥꯏꯈꯤꯕꯗꯣ ꯊꯣꯏꯕꯤꯒꯤ ꯃꯄꯥꯅ ꯊꯥꯔꯛꯄꯅꯤ ꯍꯥꯏꯕ ꯑꯅꯤꯗꯣ ꯐꯨꯐꯨ ꯍꯧꯒꯠꯂꯗꯨꯅ ꯄꯥꯛꯁꯤ ꯑꯗꯣ ꯇꯥꯄꯥꯏꯈꯠꯇꯨꯅ ꯁꯪꯂꯦꯟ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯆꯦꯟꯊꯣꯛꯂꯛꯏ ꯊꯔꯣꯁꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯥꯡꯒꯣꯜ ꯑꯣꯏꯔꯨꯀꯣ ꯅꯦꯅꯦꯅ ꯊꯃꯣꯏ ꯁꯦꯡꯅ ꯕꯣꯔ ꯄꯤꯔꯕꯅꯤ ꯑꯁꯨꯝꯅ ꯁꯪꯂꯦꯟ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯄꯥꯔꯤ ꯊꯧꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯐꯨꯛ ꯂꯥꯎꯅ ꯐꯥꯎꯖꯤꯜꯂꯛꯇꯨꯅ ꯊꯧꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯂꯣꯏꯅꯔꯕꯣ ꯆꯠꯂꯁꯤꯅꯦ ꯊꯦꯡꯈ꯭ꯔꯅꯤꯅꯦ ꯊꯧꯕꯒꯤ ꯋꯥꯗ ꯁꯦꯅꯨ ꯑꯃꯗꯤ ꯊꯣꯏꯕꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯏꯉꯛ ꯉꯛꯅ ꯂꯩ ꯁꯦꯅꯨꯅ ꯀꯩꯅꯣ ꯍꯥꯏꯁꯦ ꯅꯣꯏꯁꯨ ꯂꯥꯛꯇꯣꯏꯔꯣ ꯊꯥꯔꯣꯅ ꯑꯣꯏꯅ ꯃꯣꯏꯒ ꯄꯨꯟꯅ ꯆꯠꯀꯗꯕꯅꯦ ꯃꯐꯝꯗꯣ ꯌꯥꯝꯅ ꯊꯥꯞꯄꯤ ꯅꯨꯄꯤ ꯃꯆꯥ ꯅꯈꯣꯏ ꯑꯅꯤ ꯈꯛꯇꯅꯦ ꯅꯦꯅꯦꯅ ꯊꯥꯕ ꯄꯥꯝꯗꯦ ꯑꯗꯨꯅ ꯅꯦꯅꯦꯅꯅꯦ ꯊꯥꯖꯕ ꯃꯈꯣꯏ ꯑꯅꯤꯕꯨ ꯅꯈꯣꯏꯒ ꯄꯨꯟꯅ ꯆꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯀꯧꯈꯤꯕꯅꯤ ꯁꯦꯅꯨ ꯑꯃꯗꯤ ꯊꯣꯏꯕꯤ ꯉꯁꯤ ꯐꯥꯎꯕꯗ ꯊꯔꯣꯒꯤ ꯃꯐꯝꯗ ꯋꯥ ꯑꯃꯠꯇ ꯂꯣꯠꯇꯅ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯔꯤꯁꯨ ꯑꯗꯨꯝ ꯐꯖꯅ ꯈꯪꯏ ꯊꯔꯣꯅꯁꯨ ꯄꯥꯔꯤ ꯊꯧꯕ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯥꯟꯅ ꯃꯨꯟꯅ ꯈꯪꯕꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ ꯊꯥꯖꯕꯗꯣ ꯂꯩꯕꯅ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯨꯒ ꯊꯥꯈ꯭ꯔꯕ ꯂꯝꯗꯝ ꯑꯗꯨꯗ ꯆꯠꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯅꯤ ꯑꯗꯨ ꯀꯧꯕꯅꯤ ꯇꯔꯥꯏꯅ ꯍꯦꯛꯇ ꯊꯥꯗꯣꯛꯄ ꯅꯠꯇꯦ ꯃꯨꯟꯅ ꯁꯛ ꯈꯪꯂꯕ ꯃꯇꯨꯡꯗꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤꯗꯣ ꯊꯣꯏꯕꯤꯒꯤ ꯃꯄꯥ ꯆꯥꯎꯊꯣꯏꯅ ꯊꯥꯔꯛꯄ
ꯑꯋꯥꯡ ꯈꯨꯟꯒꯤ ꯆꯤꯡꯈꯨꯟꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯐꯝꯗꯨꯁꯨ ꯌꯧꯔꯦ꯫ ꯊꯧꯕꯅ ꯈꯣꯟꯖꯦꯜꯗꯣ ꯍꯧꯔꯞꯅ "ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ?" ꯀꯧꯔꯤꯕꯗꯣ ꯇꯥꯔꯗꯨꯅ ꯃꯦꯝꯆꯥ ꯏꯃꯨꯡꯗꯒꯤ ꯇꯞꯂꯤ ꯇꯞꯂꯤ ꯃꯁꯥ ꯑꯗꯣ ꯌꯥꯝꯅ ꯏꯁꯣꯟ ꯁꯣꯟꯅ ꯊꯣꯛꯂꯛꯏ꯫ ꯂꯩꯔꯝꯂꯤꯕꯁꯤꯡ ꯑꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ, "ꯀꯅꯥ?" ꯁꯦꯅꯨꯅ "ꯌꯨꯝꯁꯤꯕꯨ ꯆꯤꯡꯈꯨꯒꯤ..." ꯃꯦꯝꯆꯥ "ꯃꯥꯅꯦ." ꯁꯦꯅꯨꯅ ꯃꯥ ꯃꯁꯥ ꯂꯩꯔꯒꯗꯤ ꯑꯃꯨꯛꯇ ꯎꯅꯖꯒꯦ." "ꯕꯦꯝꯃ, ꯏꯕꯦꯝꯃ ꯍꯣꯏꯕꯨ ꯀꯅꯥ ꯑꯣꯏꯔꯕꯅꯣ? ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯍꯪꯕꯗꯤ ꯃꯥꯗꯤ ꯂꯩꯈꯤꯗꯕ ꯆꯍꯤ 12 ꯍꯥꯏꯔꯛꯂꯦꯅꯦ꯫ ꯏꯕꯦꯝꯃ ꯍꯣꯏꯅ ꯍꯧꯖꯤꯛꯇ ꯅꯧꯅ ꯃꯥꯕꯨ ꯍꯪꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ?" ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯃꯈꯣꯏ ꯃꯔꯤꯗꯣ ꯉꯛꯅ ꯑꯃꯒ ꯑꯃꯒ ꯌꯦꯡꯅꯩ꯫ ꯑꯁꯨꯝ ꯌꯦꯡꯅꯔꯝꯕꯗꯒꯤ ꯊꯣꯏꯕꯤꯅ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯅꯦ, ꯑꯩꯈꯣꯏꯗꯤ ꯇꯁꯦꯡꯅ ꯄꯥꯎ ꯑꯁꯦ ꯈꯪꯖꯔꯨꯗ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤꯁꯨ ꯑꯩꯒꯤ ꯄꯥꯕꯅ ꯃꯆꯥ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯛꯄ ꯃꯇꯨꯡ ꯏꯟꯅ ꯌꯨꯝ ꯑꯁꯤꯕꯨ ꯊꯤꯖꯔꯛꯄꯅꯤ." ꯃꯦꯝꯆꯥꯅ "ꯅꯪꯒꯤ ꯄꯥꯕ ꯍꯥꯏꯕꯗꯤ ꯀꯅꯥꯅꯣ?" "ꯏꯅꯦ, ꯑꯩꯒꯤ ꯄꯥꯕꯒꯤ ꯃꯃꯤꯡꯕꯨꯗꯤ ꯆꯥꯎꯊꯣꯏ ꯀꯧꯏ." ꯃꯦꯝꯆꯥ ꯑꯉꯛꯄ ꯁꯛꯐꯝꯗ "ꯀꯔꯤ ꯍꯥꯏꯕ? ꯆꯥꯎꯊꯣꯏ ꯍꯥꯏꯕ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯒꯤ ꯃꯁꯥꯗꯣ ꯇꯥꯞ ꯇꯥꯞ ꯄꯥꯏꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯊꯣꯏꯕꯤ ꯃꯇꯧꯗꯨꯗ ꯏꯉꯛ ꯉꯛꯅ ꯃꯦꯝꯆꯥꯗ "ꯏꯅꯦ..." ꯃꯦꯝꯆꯥꯅ "ꯅꯪꯕꯨ ꯇꯥ ꯆꯥꯎꯊꯣꯏꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕ? ꯏꯆꯥꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯔꯝꯂꯦꯗ ꯇꯧꯔꯤꯁꯤꯗꯤ꯫ ꯅꯨꯡꯁꯤꯗ, ꯇꯥ ꯆꯥꯎꯊꯣꯏꯗꯣ ꯎꯈꯤꯗꯕ ꯀꯨꯏꯔꯦ꯫ ꯅꯄꯥꯅ ꯍꯤꯡꯂꯤꯉꯩꯗꯗꯤ ꯑꯩꯈꯣꯏꯗ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨꯅꯦ, ꯅꯪꯕꯨꯁꯨ ꯇꯣꯏꯅ ꯁꯤꯗ ꯄꯨꯔꯛꯇꯨꯅ ꯑꯩꯒꯤ ꯏꯆꯥꯁꯤꯡꯒ ꯁꯥꯟꯅꯈꯤꯕꯅꯤ꯫ ꯑꯗꯣ ꯇꯥꯗꯗꯨꯕꯨ ꯃꯁꯥꯗꯣ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯗꯕ ꯅꯠꯇ꯭ꯔꯣ?" ꯊꯣꯏꯕꯤꯅ "ꯅꯦꯅꯦ, ꯅꯆꯥ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯊꯣꯏꯕꯤꯒꯤ ꯃꯇꯧꯗꯨꯗ ꯌꯥꯔꯔꯣꯏ ꯈꯪꯂꯗꯨꯅ ꯁꯦꯅꯨꯅ ꯑꯣꯏꯅ ꯍꯧꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯃꯗꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯒꯤ ꯃꯔꯝ ꯄꯨꯝꯕ ꯂꯤꯔꯛꯏ꯫ ꯑꯃꯗꯤ ꯈꯥꯎ ꯑꯗꯨꯁꯨ ꯃꯦꯝꯆꯥꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯃꯦꯝꯆꯥ ꯈꯥꯎ ꯑꯗꯨ ꯂꯧꯔꯒ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯄꯣꯠꯁꯤꯡ ꯑꯗꯣ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯑꯗꯨꯃꯛ ꯌꯦꯡꯉꯤ꯫ ꯃꯈꯣꯏ ꯄꯨꯟꯅ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯤ꯫ ꯌꯥꯎꯔꯝꯂꯤꯕꯗꯣ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯌꯥꯝꯈ꯭ꯔꯕ ꯁꯦꯟꯐꯝꯅꯤ꯫ ꯁꯦꯜꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯁꯨ ꯑꯃꯨꯛꯁꯨ ꯆꯦꯇꯨꯞ ꯃꯆꯥ ꯑꯃ ꯌꯥꯎꯕꯗꯨ ꯎꯔꯗꯨꯅ ꯃꯦꯝꯆꯥꯅ ꯇꯞꯅ ꯂꯧꯈꯠꯇꯨꯅ ꯄꯥꯔꯛꯏ, "ꯃꯦꯝꯆꯥ, ꯏꯇꯥꯎꯒꯤ ꯄꯥꯎꯗꯣ ꯑꯩꯁꯨ ꯇꯥꯔꯦ꯫ ꯅꯨꯡꯁꯤꯗ ꯏꯇꯥꯎꯗꯣ ꯃꯕꯨꯡ ꯃꯄꯥꯎ ꯐꯈ꯭ꯔꯕꯅꯤ꯫ ꯃꯥꯏꯊꯣꯡꯗꯨꯁꯨ ꯃꯣꯃꯣꯟꯇ ꯇꯧꯗꯨꯅ ꯂꯩꯕꯅꯤ꯫ ꯏꯇꯥꯎꯒꯤ ꯄꯨꯟꯁꯤꯗꯤ ꯇꯝꯖꯅꯤꯡꯉꯥꯏꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯏꯇꯥꯎꯅ ꯃꯥꯒꯤ ꯐꯤꯕꯝꯗꯣ ꯃꯁꯥꯅ ꯍꯥꯟꯅ ꯈꯪꯂꯛꯄꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯈꯤ꯫ ꯑꯃꯗꯤ ꯏꯆꯥꯁꯤꯡꯕꯨꯁꯨ ꯏꯐꯝꯗ ꯁꯤꯟꯅꯔꯝꯈꯤ, ꯍꯥꯏꯔꯝꯈꯤ ꯏꯆꯥꯁꯤꯡꯒꯤ ꯃꯊꯧ ꯃꯉꯝ ꯄꯨꯝꯕ ꯑꯩꯅ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯁꯛꯇꯨꯅ ꯄꯥꯡꯊꯣꯛꯅꯕ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯈꯨꯗꯣꯡ ꯆꯥꯗꯕ ꯑꯃꯅ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯉꯝꯗ꯭ꯔꯕꯁꯨ ꯏꯆꯥꯁꯤꯡꯒꯤ ꯆꯪꯒꯗꯕ ꯈꯨꯗꯤꯡꯗꯤ ꯑꯩꯅ ꯃꯄꯥ ꯁꯛꯅ ꯄꯨꯝꯅꯃꯛ ꯄꯨꯊꯣꯛꯑꯅꯤ꯫ ꯁꯦꯜꯁꯤꯡ ꯑꯗꯣ ꯂꯧꯁꯤꯜꯂꯨꯀꯣ, ꯏꯆꯥꯁꯤꯡꯒꯤꯗꯃꯛꯇꯅꯤ꯫ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯅ ꯄꯤꯔꯝꯕꯅꯤ꯫ ꯑꯩ ꯏꯁꯥꯁꯦ ꯌꯥꯎꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯋꯥꯔꯧꯒꯅꯨꯀꯣ." ꯃꯦꯝꯆꯥ ꯋꯥꯔꯣꯜꯁꯤꯡ ꯑꯗꯣ ꯄꯥꯔꯒ ꯃꯊꯃꯣꯏꯗꯣ ꯄꯨꯕ ꯉꯝꯗꯗꯨꯅ ꯄꯦꯟꯅ ꯀꯞꯂꯛꯏ꯫ "ꯅꯨꯄꯥ, ꯅꯪꯅ ꯇꯥꯗꯗ ꯁꯤꯟꯅꯔꯝꯂꯤꯕꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯏꯐꯝꯗꯗꯤ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯔꯝꯗ꯫ ꯅꯪꯗꯤ ꯆꯠꯂꯅꯤ ꯍꯥꯏꯕꯁꯦ ꯅꯁꯥꯅ ꯈꯪꯂꯕꯣꯏꯔꯦꯀꯣ? ꯑꯗꯨꯒ ꯉꯁꯤꯗꯤ ꯑꯃꯨꯛꯁꯨ ꯅꯧꯍꯧꯅꯅ ꯃꯌꯦꯛ ꯁꯦꯡꯂꯛꯂꯤ꯫ ꯅꯪꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥꯁꯤꯡꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯒꯦ ꯍꯥꯏꯕꯗꯣ꯫ ꯅꯪꯕꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯕ! ꯑꯃꯗꯤ ꯇꯥ ꯆꯥꯎꯊꯣꯏꯕꯨꯁꯨ ꯅꯪꯒꯤ ꯃꯔꯨꯞ ꯑꯣꯏꯅ ꯐꯪꯕ ꯅꯪꯕꯨꯁꯨ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕ! ꯑꯇꯥꯡꯕꯅꯤ ꯅꯈꯣꯏ ꯑꯅꯤꯗꯤ, ꯃꯤꯑꯣꯏ ꯂꯛꯇꯒꯤ ꯑꯊꯣꯏꯕꯅꯤ." ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡꯗꯣ ꯑꯃꯨꯛ ꯆꯤꯡꯈꯨꯒꯤ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯁꯒꯣꯜ ꯒꯥꯔꯤꯗ ꯑꯃꯨꯛ ꯇꯣꯡꯈꯠꯂꯛꯏ꯫ ꯊꯣꯏꯕꯤ ꯑꯃꯨꯛꯁꯨ ꯄꯥꯛꯁꯤ ꯑꯗꯣ ꯄꯥꯏꯈꯠꯇꯨꯅ ꯆꯦꯇꯨꯞ ꯑꯃ ꯂꯧꯈꯠꯇꯨꯅ ꯄꯥꯔꯛꯏ꯫ ꯍꯟꯗꯛꯇꯤ ꯑꯁꯨꯝꯅ ꯏꯔꯝꯃꯤ, "ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯛꯑꯕꯅꯤꯅꯦ꯫ ꯏꯆꯥꯕꯨ ꯆꯥꯛ ꯂꯥꯝꯃꯕꯣ? ꯏꯄꯥꯅ ꯈꯟꯕꯗ ꯂꯥꯝꯃꯝꯃꯅꯤ꯫ ꯑꯗꯨꯅꯅꯦ, ꯏꯄꯥ ꯃꯐꯝ ꯑꯃ ꯍꯥꯏꯒꯦ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯥꯞꯄ ꯅꯠꯇ꯭ꯔꯦ꯫ ꯑꯥꯗ ꯆꯠꯂꯒ ꯏꯆꯥꯅ ꯆꯥꯅꯤꯡꯕ ꯈꯨꯗꯤꯡ ꯆꯥꯔꯣ꯫ ꯑꯗꯨꯒ ꯃꯊꯪꯒꯤ ꯆꯦꯇꯨꯞꯁꯦ
ꯃꯐꯝꯗꯨꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯇꯣꯝꯕꯗ ꯄꯤꯌꯨ ꯑꯅꯧꯕ ꯑꯁꯥ ꯍꯥꯏꯔꯤꯕ ꯂꯩꯀꯣꯜꯗꯣ ꯃꯗꯨꯗ ꯆꯠꯂꯨ ꯄꯥꯔꯤꯅ ꯑꯅꯧꯕ ꯑꯁꯥꯗꯨꯗꯤ ꯑꯩꯁꯨ ꯌꯥꯝꯅ ꯆꯠꯅꯤꯡꯗꯨꯅ ꯂꯩꯔꯝꯃꯤꯅꯤ ꯃꯐꯝꯗꯣ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯕꯅꯤ ꯐꯔꯦꯗ ꯇꯥꯟ ꯆꯥꯔꯦ ꯉꯁꯤꯗꯤ ꯈꯨꯔꯥ ꯑꯅꯧꯕ ꯑꯁꯥ ꯍꯥꯏꯔꯤꯕ ꯂꯩꯀꯣꯜꯗꯣ ꯑꯗ ꯑꯃꯨꯛ ꯆꯠꯄꯤꯔꯣ ꯁꯒꯣꯜ ꯊꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯔꯤꯃꯛ ꯋꯥ ꯍꯥꯏꯒꯅꯤ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯎꯕꯗ ꯂꯩꯀꯣꯜꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯃꯤꯑꯣꯏ ꯃꯤꯇꯝ ꯁꯨꯗ꯭ꯔꯕ ꯁꯣꯏꯅꯥꯏꯔꯕ ꯉꯥꯛꯇ ꯑꯣꯏꯅ ꯊꯕꯛ ꯁꯨꯕ ꯎꯔꯤ ꯑꯇꯩ ꯂꯩꯔꯤꯕ ꯑꯇꯣꯞꯄꯁꯤꯡꯗꯨꯗꯤ ꯃꯈꯣꯏꯒꯨꯝꯅ ꯂꯩꯀꯣꯜ ꯑꯗꯣ ꯀꯣꯏꯕ ꯂꯥꯛꯄꯒꯨꯝꯅ ꯎꯔꯤ ꯄꯥꯔꯤ ꯑꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯀꯩꯅꯣ ꯃꯐꯝꯁꯦ ꯑꯣꯟꯅꯔꯕ꯭ꯔꯣ ꯑꯣꯟꯗꯤ ꯑꯣꯟꯅꯗꯦꯗ ꯑꯩꯈꯣꯏꯁꯦ ꯆꯨꯝꯃꯤꯗ ꯊꯥꯔꯤꯕꯁꯤꯡꯁꯤꯁꯨ ꯂꯣꯏꯅ ꯆꯨꯝꯃꯤ ꯊꯧꯕꯅ ꯑꯝꯇ ꯉꯥꯏꯈꯣꯁꯦ ꯑꯩ ꯍꯪꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯡꯗ ꯃꯁꯥ ꯏꯁꯣꯟ ꯁꯣꯟꯅ ꯋꯥꯅ ꯃꯌꯥꯝꯗꯨꯅ ꯇꯧꯔꯤꯕ ꯑꯗꯣ ꯄꯥꯅꯗꯨꯅ ꯂꯩꯔꯤꯕ ꯑꯍꯜꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯧꯕꯅ ꯍꯪꯉꯤ ꯑꯍꯜꯗꯣ ꯊꯧꯕꯒꯤ ꯋꯥꯗꯨꯗ ꯏꯕꯨꯡꯉꯣ ꯅꯈꯣꯏꯅ ꯍꯪꯂꯤꯕ ꯃꯤꯁꯛ ꯑꯗꯣ ꯑꯩꯍꯥꯛꯅꯤ ꯅꯈꯣꯏꯅ ꯑꯩꯕꯨ ꯊꯤꯔꯛꯄꯕꯨ ꯊꯣꯏꯕꯤ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ ꯈꯨꯔꯥꯁꯦ ꯆꯦꯊꯨꯞꯁꯦ ꯑꯃꯨꯛꯇ ꯂꯧꯁꯤꯟꯕꯤꯌꯨ ꯆꯦꯊꯨꯞ ꯑꯁꯦ ꯑꯩꯒꯤ ꯄꯥꯕꯅ ꯁꯤꯟꯅꯔꯛꯄꯅꯤ ꯇꯣꯝꯕ ꯀꯔꯤꯅꯣ ꯈꯟꯅ ꯆꯦꯊꯨꯞ ꯑꯗꯨ ꯂꯧꯁꯤꯟꯗꯨꯅ ꯄꯥꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯐꯥꯗꯦ ꯇꯣꯝꯕ ꯃꯤꯂꯨ ꯑꯅꯤꯃꯛ ꯄꯤꯔꯥꯡꯅ ꯊꯟꯅ ꯊꯨꯝꯍꯜꯂꯛꯏ ꯈꯪꯍꯧꯗ ꯐꯝꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯃꯌꯥꯝ ꯇꯥꯅꯕ ꯃꯑꯣꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯅꯥ ꯂꯩ ꯍꯧꯖꯤꯛꯃꯛ ꯑꯍꯥꯎ ꯑꯊꯨꯝ ꯆꯥꯅ ꯊꯛꯅꯕ ꯃꯊꯦꯜ ꯈꯨꯗꯤꯡꯁꯤꯡ ꯁꯤꯜꯂꯥꯎ ꯑꯗꯨꯒ ꯂꯥꯛꯂꯤꯕꯁꯦ ꯌꯦꯡꯉꯣ ꯀꯅꯥ ꯃꯥꯟꯒꯦ ꯍꯥꯏꯅꯣ ꯃꯌꯥꯝꯗꯣ ꯋꯥꯍꯩꯗꯨꯗ ꯃꯍꯩ ꯆꯪꯁꯤꯟꯅꯔꯛꯇꯨꯅ ꯌꯦꯡꯉꯤ ꯇꯣꯝꯕ ꯃꯌꯥꯝ ꯄꯨꯟꯅ ꯂꯩꯔꯤꯕꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯌꯦꯡꯉꯣ ꯃꯍꯥꯛꯁꯦ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯏꯌꯥꯝꯕ ꯆꯥꯎꯊꯣꯏꯒꯤ ꯃꯆꯥ ꯊꯣꯏꯕꯤꯅꯦ ꯊꯣꯏꯕꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯊꯣꯏꯕꯤꯗꯨꯅꯤ ꯇꯤꯜꯂꯤꯕ ꯃꯌꯥꯝꯗꯣ ꯃꯐꯝꯗꯣ ꯇꯥꯕꯗ ꯍꯔꯥꯎꯕ ꯉꯛꯄꯅ ꯄꯤꯛ ꯊꯜꯂꯦ ꯃꯔꯛ ꯑꯁꯤꯗ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯊꯣꯏꯕꯤꯅꯤ ꯊꯣꯏꯕꯤ ꯌꯥꯝꯅ ꯉꯛꯅ ꯈꯨꯔꯥ ꯑꯩꯕꯨ ꯍꯥꯟꯅ ꯈꯪꯕꯤꯕ꯭ꯔꯣ ꯇꯣꯝꯕꯅ ꯈꯪꯉꯤ ꯏꯆꯥꯕꯨ ꯏꯄꯥꯅ ꯃꯨꯟꯅ ꯈꯪꯉꯤ ꯅꯨꯡꯁꯤꯗ ꯏꯆꯥꯁꯦ ꯆꯥꯎꯔꯦꯅꯦ ꯏꯆꯥꯁꯦ ꯏꯌꯥꯝꯕ ꯆꯥꯎꯊꯣꯏꯗꯣ ꯎꯈꯤꯗꯕ ꯀꯨꯏꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯤꯔꯕꯁꯨ ꯃꯥꯗꯤ ꯐꯪꯈꯤꯗ꯭ꯔꯤ ꯅꯪꯒꯤ ꯄꯥꯕꯗꯤ ꯃꯤ ꯅꯠꯇꯦ ꯃꯍꯥꯛꯇꯤ ꯂꯥꯏꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯅꯦ ꯃꯤꯠꯅ ꯎꯕ ꯏꯁꯣꯔꯅꯤ ꯃꯥꯗꯤ ꯍꯤꯡꯕꯒꯤ ꯑꯁꯥ ꯂꯩꯇ꯭ꯔꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯂꯩꯀꯣꯜ ꯑꯁꯤ ꯂꯤꯡꯈꯠꯄꯤꯗꯨꯅ ꯑꯩꯈꯣꯏꯕꯨ ꯑꯅꯧꯕ ꯃꯌꯣꯟ ꯆꯣꯡꯍꯟꯕꯤꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯃꯤꯌꯥꯝ ꯃꯥꯡꯁꯤꯗ ꯑꯩꯈꯣꯏꯕꯨ ꯍꯤꯡꯍꯟꯗꯨꯅ ꯂꯥꯛꯄꯅꯤ ꯂꯩꯀꯣꯜ ꯑꯁꯤꯒꯤ ꯃꯃꯤꯡꯕꯨꯁꯨ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯍꯧꯕꯒ ꯃꯔꯤ ꯂꯩꯅꯅ ꯑꯅꯧꯕ ꯁꯥ ꯍꯥꯏꯅ ꯊꯣꯟꯈꯤꯕꯅꯤ ꯊꯣꯏꯕꯤ ꯇꯞꯅ ꯀꯔꯤ ꯑꯩꯒꯤ ꯄꯥꯕꯅ ꯑꯁꯨꯝꯅ ꯑꯩꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯕꯤꯅꯣ ꯑꯩꯅ ꯄꯥꯕꯒꯤ ꯃꯆꯥ ꯑꯣꯏꯅ ꯃꯄꯨ ꯑꯁꯤꯕꯨ ꯐꯪꯖ ꯄꯥꯕ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯑꯩ ꯄꯥꯕꯕꯨ ꯌꯥꯝꯅ ꯎꯅꯤꯡꯉꯦ ꯄꯥꯕ ꯑꯁꯨꯝꯅ ꯃꯐꯝꯗꯨꯗ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯃꯨꯛ ꯍꯥꯟꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗ ꯄꯨꯟꯅ ꯀꯥꯈꯠꯇꯨꯅ ꯆꯦꯇꯨꯞ ꯑꯃꯃꯨꯛ ꯐꯥꯎꯗꯣꯛꯇꯨꯅ ꯌꯦꯡꯉꯤ ꯍꯟꯗꯛꯇꯤ ꯑꯁꯨꯝꯅ ꯏꯔꯝꯃꯤ ꯊꯣꯏꯕꯤ ꯍꯟꯗꯛꯇꯤ ꯄꯨꯛꯁꯨ ꯊꯜꯂꯕꯅꯤꯅ ꯌꯨꯝꯗ ꯆꯠꯂꯁꯤ ꯅꯪꯒꯤ ꯏꯃꯥ ꯑꯃꯗꯤ ꯄꯥꯕ ꯑꯩꯍꯥꯛ ꯏꯆꯥꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗꯣ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤ ꯏꯆꯥꯕꯨ ꯎꯅꯤꯡꯕꯅ ꯄꯥꯕ ꯏꯁꯥꯁꯦ ꯂꯩꯇꯥꯗ꯭ꯔꯦ ꯅꯨꯡꯁꯤ ꯈꯨꯜ ꯇꯝꯅ ꯆꯠꯂꯨ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯄꯣꯛꯅꯐꯝ ꯈꯣꯏꯔꯤ ꯇꯥꯐꯝ ꯇꯝꯅ ꯆꯠꯂꯨ ꯏꯄꯥꯒꯤ ꯌꯨꯝ ꯍꯪꯗꯨꯅ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯅꯨꯡꯁꯤ ꯈꯨꯜ ꯇꯝꯅ ꯂꯥꯛꯂꯤ ꯈꯨꯜꯗꯣ ꯌꯧꯕꯒ ꯑꯍꯟ ꯅꯨꯄꯤ ꯑꯃꯗ ꯑꯁꯨꯝꯅ ꯄꯥꯔꯤꯅ ꯍꯪꯂꯛꯏ ꯏꯅꯦ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯪꯖꯒꯦ ꯈꯨꯔꯥ ꯆꯥꯎꯊꯣꯏꯒꯤ ꯌꯨꯝꯁꯤꯕꯨ ꯅꯨꯄꯤꯗꯨꯅ ꯏꯉꯪꯉꯪꯅ ꯃꯈꯣꯏꯁꯤꯡꯗ ꯌꯦꯡꯂꯛꯏ ꯉꯥꯏꯈꯣꯅꯦ ꯃꯥꯕꯨ ꯍꯤꯡꯂꯤꯕꯔꯅꯦ ꯀꯩꯅꯣꯅꯦ ꯀꯅꯥꯅꯣ ꯅꯈꯣꯏꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯣ ꯅꯈꯣꯏꯅ ꯃꯥꯕꯨ ꯍꯪꯂꯤꯕꯗꯤ ꯀꯔꯤꯒꯤꯅꯣꯅꯦ ꯀꯅꯥꯅꯣ ꯅꯈꯣꯏꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯅꯨꯄꯤꯗꯣ ꯊꯣꯏꯕꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯀꯔꯤꯅꯣ ꯑꯩꯅ ꯎꯔꯤꯕꯁꯤꯕꯨ ꯆꯨꯝꯃꯤꯗ꯭ꯔꯅꯦ ꯃꯥꯟꯗꯤ ꯃꯥꯟꯈ꯭ꯔꯦꯗ ꯊꯣꯏꯕꯤ ꯇꯞꯅ ꯏꯅꯦ ꯑꯩꯒꯤ ꯃꯤꯡ ꯊꯣꯏꯕꯤ ꯀꯧꯏ ꯈꯨꯜ ꯑꯁꯤꯃꯛꯇꯗꯒꯤꯅꯤ ꯆꯥꯎꯊꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯑꯩ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗꯒꯤ ꯑꯩꯒꯤ ꯄꯥꯕꯕꯨ ꯊꯤꯖꯔꯛꯄꯅꯤ ꯑꯩꯒꯤ ꯌꯨꯝꯗꯣ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ ꯏꯅꯦ ꯈꯪꯂꯕꯗꯤ ꯅꯨꯄꯤꯗꯣ ꯊꯣꯏꯕꯤꯒꯤ ꯋꯥꯗꯨꯗ ꯋꯥ ꯂꯥꯎꯕ ꯃꯈꯩ ꯀꯞꯇꯨꯅ ꯍꯥꯏꯔꯤ
Kari haiba. Thoibi. Nang thoibi ni haiba. Lao nene nangbu nangi pawage imagi manakta puge. Lao inegi tung ilo. Nene se adai kana nattene. Ai se nangi nane. Tachau isa lakle tachau. Asi haiduna pisang na tawduna Thoibibu mayamagi mayum tamna purakli. Thoibi masagi mayum adu yaubuda swai lawi. Melu animak pirangna thumatkiduna mangda uriba khudimak mami samlakli. Pari chachinduna Thoibigi makutu chetna paisinduna. Nasadu padau. Pabana uraga nungai chango. Inigi tungilu. Aikhoiso nangi tungilake. Hoi. Asi haiduna Thoibi yumdugi manungda changlai. Asum changliba makhai tarai magi nakongda apopi mama mapana mabu kawbugo. Thoibi. Imagi Thoibi. Isa lakledana. Asum changsilakbana bisakna makhoibu ahangba ka amada pusalai. Adubu mayamdo ngakpana khamthengli. Ka aduda lairamlibado sumnatagi Thoibigi mama mapa anigi ayekpa saktamda lai paring hukduna ningthina duk thangmai katuna thamlami. Thoibi madu ubada masa pumbado tu sungkiba khanghongdi. Khongphamado maningda khanganhalli. Apopi mamabu masa khangdrabasu mapabudi khangbana maha khara makhaidi wakhan tajai. Bisakta munna yengduna asum hangjare. Baba. Ima. Mokoyani. Bisak kaptuna. Taso. Inama. Nakoi anina. Matam kuina dagi ngaijarakwa mikupto. Ngasidila. Nakhoibu unaba isa lakli. Isa Thoibi haina. Inama. Taso. Nakhoi anina amukta kaulo. Ngasidi. Tumina laisilano. Isa lakli taso. Matawuda Thoibida natana makhoi ahumsu punna kablai. Thoibi masado chumna letlambadagi khanghongdi. Ayekpa mama mapa anigi laidagi manakta sangsinduna khuruk konduna tengthana oiragle. Baba. Ima. Masira. Nasara matam kuina gaijarakpagi mahaido. Masira Baba. Karino. Ngasi aigi imangda uhallibasing asibo. Nakoi asiguma natause uhugani khanglamlabadi. Nakoi mungairamloye. Masiro. Nakoi piba khudoldo. Baba. Ai pamdiye. Khudol se ai pamdiye. Asukkuina. Aina nakoi mungaijarakpa se ngasigi mikup asigi oireko. Aduga amuna karigi ngasigi numit asida asigumlaba Baba Ima nakhoigi natausi uhallibano nasada. Kari pedaba laibagino ngasigi nasagi chahi kulmanga mapung phaba numitne. Numit asida aina uhibase karino. Harau aidi nakhoibu unaba phangjarani haina lakhibane. Masigi matausi ugi khana lakhibane tiye Ima Baba. Asumna matam magi khongchati kaibe yade matagum adumak satki leihauki wari oina sauthoigi punsidi ningsingbana masaru oihore masana hana masagi pibum khanglakbana masabu mafam jana tharogida lakduna thamoi kanba saglol lauduna sinarambani tagli wari asina mapa masa anigi marido mapa mama sina masagi damakta kayamu yamna kathopa ngamjaba Masa oiba kayanaso mama mapa anibo kayagi mating nungsiba haibadu tagli asingba nungsiba mariyado asomna haujikti Thoibi amadi pari senu amadi thauba makhoi su lohongduna macha nupa nupi yauduna nungai yefana pan